NH-2 gi Blockade Hangdokpagi Wapham Tannaramde Yaba Ngamloi ITLF Union Home Minister Amit Shah na tawrakpa appeldagi ni hayraduna Manipur gi suda leragliba kuki lalolupsing gi apunba lupsing oiriba United People Front UPF amasung Kuki National Organization KNO gi Ngamloi ani na kuyak piduna Imphal Dimapur lambi NH-2 gi kangpokpida sa tharagliba Blockade ki khongjang khudaktagi handongna ba warep laure haina khangalakrabaso hiram asigi matangda Tannaramde amasung Yaba Ngamloi haina Surasanpurda base tawriba Indigenous Tribal Leaders Forum ITLF ki maikaidagi phongdorokle Forum asigi Media and Publicity Ginza Buwal Zom na kuyak piduna thorokpa cherol amada UPF amasung KNO na NH-2 gi kangpokpidagi Blockade lauktholaga ni laukthorogliba se ITLF ta Tannaramde amasung khongthang asida Yaba Ngamloi hairakhe Amaromda Chief Minister N Biren na thangja numita news agency amada pikhiba interview da Kuki brothers and sister haina phongdokhiba wapham adu mahaka amasung CSO group singa gi marakta contact taunaba amata laite haina su phongdorokle loinana anti tribal policy amasung propaganda na lamjingduna state asida ethnic violence thogalagliba Manipur laingaka makhal amatagi wari sanaroi haina su phongdorokle